Hello guys, welcome to my channel. Ngasi aina haijagadoriba se mangda accident thokpagini. Mangda accident thokpa je aina sisida makhal khara khaidokjari. Ahanbada madadi life ki decision amada isagi control manglakpa amasung turning point amadi decision puthokpagi matam yaurae habadu tai. Aduga mangda car accident thokpa uragana control manglakpa isagi punsigi maikaida. Aduga bicycle oiragana isagi challenge singbu manage tawbagi thauna ama habakpani haina khangani. Aduga kanadasu depend tawdana. Aduga bus oiragana mayamga tawminaba thabakta ayet apan lakpa. Aduga train oiragana ekhoigi opportunities kaya ama lakpado adu manglak yabagi sign ba pidis isagi goal yaunaba lambi sida. Aduga aeroplane oiragana punsida ahongba achauba ama lakamdaigi akiba pakhatpa adu phawbudubuniba habidi example da a big life challenge kaina. Thank you guys for watching my video. Please subscribe my channel and do likes and comments.